ngasi khangba ngamdraba nabibu hasardadi karam khang lugani khal hau mu'mino musliman kanalapi ganinang gidama khal hau mu'mino musliman kanalapi ganinang gidama nafsi nafsi nabi faucin kraga apatana nang buthi rakani nafsi nafsi nabi faucin kraga apatana nang buthi rakani ngasi tamba ngamdraba mataudo ummatini karam hairugani ngasi khangba ngamdraba nabibu hasardadi karam khang lugani. Thagachari Hafiz Abdul Aziz opening na makudol tampira maginamakta Tarogi makazatara ko in welcome address la to pinabaginamakta Kausinjari Anas Ali Assalamualaikum warahmatullahi wabarakatuh. United Manipuri Muslim Cultural and Literary Committee amadi Islamic Dawa Artists Association ani na kusam naraga sinjariba numit humnigi Islamic Cultural Workshop cum Seminar 2021 asigi nini chanba numina sigi resource person Lembirek Pambiriba Dr. Rahijudin Sheikh Mufti Ataur Rahman, Mufti Rahimuddin, Maulana Abdullah, Amadi, Azad Kumol, Loina na Pambak Asidiling Sin Viriba, Ikai Kumdabagi Matik Charaba, Ming Panmapan Naidan Amadi, Ngasigi Function Ching Lem Function Sibo, Mapung Pan begin Helen Virak Liba, like I Sigi Halaman, Saturn Harold, Amadi, Study Omadi Medina Partner Sing, Loina na Function Sibo. Simbilang bibada asobot hogangi abiriba buhin tiar singbo punopus tinjaraga aini kai kum utsapaga loina taram lokchai loina function asibo loibo fau saruk yabinaba singjaraga ai matang se welcome dress question Thagachari Muhammad Anas Ali na welcome address na tupiram labo matung asida yatakpa asigi nini champa numida sigi Kagi torong pareng sing masigi maramta kinot mateka mathambina bagita makta ikat jariba Mufti Azimuddin Sheikh founder Islamic Research Institute po kinot address bibina bagita makta nolog na kausinjari
Assalamualaikum warahmatullahi wabarakatuh. Alhamdulillah wa kafa wa salamun ala ibadihi alladhina istafa amma ba'd. A'udhu billahi minash shaytanir rajim. Bismillahir rahmanir rahim. Qul hal yastawi alladhina ya'lamuna wal ladhina la ya'lamun innama yatazakkaru ulul albab. Sadaqallahul azim. Ahan bamaqtada 3 days Islamic cultural workshop cum seminar asigi nini chanba haibadi ani suba numit ki thoram asida sarukiya begini haina lengbirakliba amadi thoram asigi thawai happy gadoriba resource persons in amadi stage mathakta phambiriba ahallaman amadi matik charaba wajaguru amadi thoram asigi mateng pangbigani amadi apung phangani haina lengbirakliba satra naharon ahallaman ulamai kiram punamako han mukta dai kai khum bo chari matam suyam na laitre yamna tension jage atenga matam asida aikoina ngasi Islamic cultural program haina silba sigi maksad pandam adu tentakpa orol da thamjage Allah rabbul izzat na इंसान मियोई बसिंग सिदा ख्वाइदगी थाक वांगहली बसि मोमेन ईमान पुरकलब मियोई सिंग अदुबुनी ताइबंग पान असि अल्लाह रब्बुल इज्जत ना महाकी खुजिल थौरांग अमगी मखादा चलाइनबगी दमक्ता कयामत फावबा महाकना ताइबंग पान असिबु लैहननिंगलिबा अदु फावबा सेमलगा नियम नीति अमगी मखादा चटनानबगी दमक्ता अल्लाह रब्बुल इज्जत ना मियोई बसि ताइबंग पान असिदा थारखिबनी मरम असिना तायंग पान असिगी चौखट लम कौब लंबी खुदिंगमक असिना मांगजिल थाना लेफम थोकलिबसि मुसलमान कौबा इखोइनी अखोइना खन थगदबनी तायंग पान असिना लैरिबा धर्म खुदिंगमक की पाउजेल पौताक सिंगदा अमत याउदबा हाइबदी एजुकेशन सोलु तम्मु पाउ हाइबसि इस्लाम धर्म खक्तना अहानबा परा ओइना तंबीबनी अदुबु लाइबक थीबदी ngasi gi musalman sing asina ikhodi sunna tangi namaz matam manga solaga amadi roza helaga amadi allah da haiza nijaraga aikhoi adum musalman kauba yarani tayong pan asida hingba yarani haibagi wakhallon kaya asina musalman sing asi laikha ta ba nong gi sum hen galokli haiba sing asi buddha medium thamlaga chawra su pikla su khajik ta oira su अखोगी मियाम द मैसेज असे पीरगा अखोगी इपा इपु सिंग असुम नोइरमी इस्लामिक कल्चर हाइबसी असुम नोइरमी थाक वांगी हाइबसी खंगन नबा अमदी थौरमसिना मफुम फाना लोइनमक ताक लगनी खंगन लगनी हाइबदी नते थौरमसिदगी असुम ओइरमी हाइबा इंगित खरा दु लौरोगा अखोइदा चौखट निंगबा अमदी इसागी थाक अदु मसक खंगिंबा दु पोक नबगी दमक्ता मरोइना सिनजबनी अल्लाह की नबी सल्लल्लाहु अलैहि वसल्लम की मतमदा खंदक की लान तव मतमदा अखोइना ngasi खन्नै अखोइ दुआ द लेरगा अखोइ ngasi मुसलमान सिंग जिंग मथौसी दुआ तौगनि हाइबा उपाय लेते अखोइ अल्लाह लैरि अल्लाह दा दुआ तौगनि हाइबा नत्रगना वाकटपा सुगुम्बा मयाम दा अखोइ गे असो बिद्रे अखोइ बु यंबिद्रे अखोइ बु उबिद्रे अखोइ बु ताबिद्रे हाइबा चिंग वाकटपा सोम दोइना अखोइ मुसलमान सिंग सिग लैखरे थबक रोमदना सुम यावहोद्रे अखोगी इपा इपू सिंगदुनदी अखोगी चावरब कल्चर असिबु मांगजिल थाना लेपलगा अखोगी दमक्ता लमयान लमताक पिरंबनी अदुबु ngasiदी अखोई इसा मसक खंगबदि लायरदना अखोगी इपा इपू सिंगदुना तौबिरंबा सिंग अदु होब खंगखिदे कल्चर हाइबसे अखोई हेक्ताब मतमदा अखोगी कातुकरन यामना पांबा ताइबंगी सकप सोनबा नत्रगा इसै नोंमाई नत्रगा कातुकरन दंगाउबा असुंबा कांगलुक किनि हाइना खंगी कल्चर हाइबो हाइसिताबगा अदुम मसी यामना लानबा वखलोन अमनि कल्चर हाइबसिदी ताइबंग पान असिदा मी कौबा जात असिदा हेक लाकपदगे अदुम सागोनरगा लाखरबा हिरम अमनि कल्चर हाइबसि अखोइना नमाज सोलिबा अमदि इस्लामिक की अखोइना शरीयत की मखादा लेलिबा तौरिबा थबक थोरम कया असि लोइनमक असि इस्लाम की कल्चर अमनि इस्लाम की कल्चर असिना अखोइदा तंबी अखोइ हिरम खुदिमक तथा वांगना लैगदबनि खन थगदबनि एजुकेशन की हिरमदा पॉलिटिक्स की हिरमदा कारोबार की हिरमदा हिरम खुदिमक्ता अखोइसि थाक वांग लैगदन हाइबसि अखोइगी कल्चर न तंबी अदो अखोइना अफोक भक्ति इरे उरे अदुगा अल्लाह ना अखोइना करी हाइबिरिबनो हाइबसि अखोइना खंथरुदरे कुरान के आयात लिसिंग कया असगी मनुंगदा आयात लिसिंग अमगा खरा खक्तनी अल्लाह रब्बुल इज्जत ना अखोइगी इबादत की नीति नियम अमदि लॉस सिंग ताकपिरिबा
अतोप आयात कया असली साइंस की बरमदा अतोप लैरिबा पॉलिटिकल साइंस की हिरमदा अखोना तायों पानसिदा उरिबा हिरम खुदिंग मकसी अखोगी कुरान दा लोइना लमजिंग नमताक पिरमंग वक्तन मरम असनी अल्लाह रब्बुल इज्जत ना है कुरान दा अफला तअकिलून अफला तदब्बरून الذين يتفكرون في خلق السماوات والأرض نخوينا كنت دريبا كاريجينو نخوينا جان لو سنجدو سيزن دريبا كاريجينو نخوي واكل تو دريبا كاريجينو هاينا الله رب العزة نا يخويدا چوغو وهاي ما يخويدا ثابيري بس مرمسنا أيخوينا أيخوي إسحاقي culture سيبو يامنا تكسين نمسك كنا سينا بهاي بس أيخوي كودي مقطع يامنا تناي يفدرو بوسك أما كاكتني أيخوي جي إبا إبو سينا तबीर मथबक सिंह अदु मसक खंगबा यामन दरकार लै अखोई गी पाइ पुसिंग यामना फावरम मी अल्लामा इकबाल ना यूरोप ता चप मतमदा महांगना लाइब्रेरी अमदा चंगलुब मतमदा काखन नम का अम लेरमी हाइबा का असदा सुमतंग की मुस्लिम इसिल लाउ सिंग ना इबिरम बलाइरिक मखोई गी रिसर्च तौरुबा अदु सिंग की मंगाल पुंगमक अदु पिक थना यावबा लाइरिक सिंग लेरमी मतमदा महांगना अहान बका खंदा लेरम बलाइरिक मचा म पाइखत लबा ये पाइखत लगा ये लब मतमदा महा की मिनु दगी पिरांग सिंग थगी अदुगा लेखादा फमथगिबा आई खंगहौदि हैरमनि महांगना सुना मरमदि महांगना हिंदुस्तान अमदि पाकिस्तान दा उरमलिबा मुसलमान सिंग सिदि यामना थांगनि यमना हंथना उरमबा अदुगा मफमदुदा चटलगा उरबा मतमदना मुस्लिम सिंगी इतिहास ता अदुगी मतिक थाक वांगला लेमदु उरगा महांगोन थमोय काइबा म फावखि लाइरिक अदुदि सलाहुद्दीन कौबा नुपा अमना लौमी अमना इबा हाइबदि इसिंगदगी मई करम द ओंथोकनी हाइबगी थियोरी असि मौदरागा मापन इबा लाइरिक असि महांगना उबा फमखि हाइबा कया असि उरबा मतुंगदगी अल्लामा इकबाल हाइबसि महाक्सि यूरोप की आदि वेस्टर्न की वखल्लोन चेलगा लेरमनबा नुपा अमनी अदुबु महांगना वखल्लोन अदु ओंथोकलगा वेस्टर्न की चटनरोल कया अदुबु नमखाइरगा अखोगी इस्लाम की फजरबा चटनरोल कल्चर असिबु महांगना सौगत पिरमबनी असुमना महांगना मुसलमान सिंगी चाउथरबा अमदी वखल तादरबा थवोंग असिबु उरगा महांगना इतिहास ता ईदुना थमलबा यारबा वहै माहिरमनी मदुदि अखोगी इपा इपुसिंग अदुदि इल्म की हिरमदा एजुकेशन की हिरम असिदा साइंस की हिरमदा हिरम खुदिंगमक्ता था वांगना येंथोकपा मसिगी पुकैसिंग असिबु मयामदा येंथोकपा पिथोकपदा मखोगी पुंसी असि कथोखरे अदुगा ngasi su taibang pan asida hiram खुदिंगमक्ता मुसलमान कयाना मंजिल थाना सेवा तौरी मतेंग पांगली अदुबु पिथोकपा खक्ता ओइखरे मसाना खंगजरिबा महै मसिंग अदुदगी कानब लौबदी लोइनबक हुंदोखरे नाथैरगा थमखरे हाइबसे अल्लामा इकबाल की वहाइनी मरम इसना अखोइसे इसाना इसागी थाक मसक खंगदबनी इस्लाम हाइबसे हिरम खुदिंगमक्ता अखोइगे हुकूमत अखोइगे शासन अखोइगे कारोबार अखोइगे इमुंग मनुंगी ओइबा नियम नीति सागैगी ओइबा खुलैकागी ओइबा खुदिंगमक असिदा इस्लामिक लॉज असिबु थाक वांग खलगा चटबदि ngasi अखोइ लेखा ताफम थोक्तबनी हाइरिबा पांदम कया असिगी मतुंगिना अखोइना थौरम असि सिनजबनी हाइरिबा थौरम असि मणिपुर दा तांग फंबा थौरम अमनी अदुबो अखोइ मियोइबना इसाना इसा मसक खंगदबदगी अमदि अखोइसि करिनो हाइबदु खंगबंगमदबा भाप तादबा अमदि खंगनुबा पोक्तबदगी अतोप इसै नोंमाइगी नत्रगा साना खोनबगी थौरम सिंग दमितिन मियामबा अदुगुमना तिनबंगमदबनी अदुबो अल्लाह रब्बुल इज्जत ना नोंमदि सोइदना मुसलमान सिंगसु ज्ञान तरकनि भापता मिरकनि हाइबगी चपचाबा थाजबलै मरमदि अल्लाह रब्बुल इज्जत मसागोंना महाके अथोइबा कलाम पाकता हाइखरबनी अइना नोंग नत्रगा नोंमदि पृथ्वी असदा लैरिबा खंगनिंगबा कौबा मियोबसिंगी ज्ञान लौसिंग असदा अइगी मंगालसिंग असिबो खंगहनगनी मतमदुदा मखोइना सुबसोइ सोइदना हाइरकनी तसेंगनमक अचुम्बा अमदि चौखटपना खल्लबा धर्मदि इस्लाम कक्तनी हाइबसि हाइबा अल्लाह रब्बुल इज्जत की वहाई असिगी मंगालसु उबा फंगलबनी मरम असना अखोइ खुदिंगमकना इसा इसाना अखोइगी ngasiगी थौरम असिदा ngangbirakadorbा sakbirakadorbा कया असिबु नोट तौसिनबिरगा अमदि मसिबु यामना मरु ओइना खल्लगा कोना मस्तिगी हिंदोक थोइदोकना रिसर्च तौरगा थिजल्लगा अखोइगी इस्लामिक की कल्चर की फजरबा नीति नियम चटना कांगलोन सिंग असिबु इसागे पुंसीदसु हपचिनबा अमदि मियाम पुनमक्तसु थुंहनबा ngamnaba hotnasi अल्लाह रब्बुल इज्जत ना अखोइ खुदिंगमकु ngasiगी थौरम अमदि हयिंग सु पांगथोकदोरिबा थौरम असिदगी मपुंग फाबा कानबा दलौबा ngmanbibu ओइसनु केंतको अफम असिगा लोइरना आइगी कीनोट एड्रेस मतांग असदा लोसिनजरी अस्सलामु अलैकुम व रहमतुल्लाह थागचरी इकाय कुनबुगी मसक ओइरबा मुफ्ती अजीमुद्दीन शेख फाउंडर इस्लामिक रिसर्च इंस्टीट्यूट असिगी थौरम असिगी मचम ओइबा वफम थंबिरबा हाइनगा लेतन थागचरी अखोइ स्ट्रेट ओइना
masih workshop lom da ikoi thor masih puta sage ikai kun nazariba resource person Dr. Rahizuddin Sheikh achimba kaya amale ikoi na pizza kiba matam di yang nangan na ozagi da matam pizza kiba ni adubo ikoi gi meeting na sing of matam chana ikoi na punsit bakam tabadagi ikoi matam sit thengtak re adu ozagi achit masulai hai batazare maram masina ikai kun nazariba masih chair ke ayah balauzer ga ikoi formal oina ngasigi formasi workshop ke formasi koi hodok chage kai kunna jariba sir Dr. Rahizuddin Sheikh na Quran amadi science hai bihira masida masigi workshop asi bina bacha da bina ba nolok naning sinja marak sedai kai kunna jariba lang dalang sembina ba nolok jari Assalamualaikum warahmatullahi wabarakatuh. Sin bilang biriba amadi mandaling sin biriba ayang punamak joina na dai seleng sin biriba ngaki mang the welcome address samadi keynote address PB Kibasing lekai sida lamdam sida lebiriba kai khumna ziriba akan hai alaman laitur punamak ki mafamda Sabi pemapu Allah Subhanahu Wa Taala ki mapan naik terdapat huzagi ini kedu kita riba orisanu hai bawa pemasigalnya nak huzari. Tasena yang nak kang hai dana pipi riba topik sida Quran and Science hai bersida ida aina ngamzaba ki itik laizabati na cede adu moi namak Senbiriba aikoi ngasigi workshop cum seminar as narangdagi hokiba 19, 20 and 21st of February 2021 in the premises of public ground near Madrasa Mazharul Ulum Bengun Maya Lekai Mayang Imphal, which is jointly organized by United Manipuri Muslim Cultural and Literary Committee and Islamic Dawa Artist Association. Numit humni subna in khalak liba naharol singidamak tamaru oina kanjaraga tongan ba topic ta thambiriba loinana ngasi nini sanba numit ki numidang waram ki pungpham dani suba session ki oina thambiriba topic Quran and Science masige loinana atop topic sing pumnamak asi aikoi academic exercise amani ilm ni aduga Prophet Muhammad sallallahu alaihi wasallam ki hadis mayam ki manung dagi khwai dagi maru oiba hadith amani haina launariba intellectual sinasu yam kupna nainariba isam chambati malaga sum khantharuraga khanthabagi aroiba naidaba adugumba hadith ama isam chamna seeking knowledge is obligatory for every Muslims and Muslimas nupa oisanu nupi oisanu nupa nupi animak chap manana knowledge losing tansiliba ase aikhoi gi tawphadraba farzni tawgudabani haibasi icham chamba mahaki aikhoi gi wahai paring oijaragashu akhang hi singna Malemgi khang hairaba intellectuals na sum khanba batamda noma gi chumba asum henjelakli haiba wafam asine maramdi mahakna larik laisu tamba asi ba losing haiba sa masi season nai knowledge haiba simana season abagi maram asi yamna pak sauna naina gare adugi manungda aina kharadang panjarabada Larik laisu haiba, larik laisu tamba haiba sena, icham chamna, iba amadi paba. Larik paba, to read. Larik iba, to write. Ani asi mayam na khanai, larik hairabani, larik tamlabani haidara.
ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯎꯔꯤꯕ ꯃꯗꯔꯁꯥ ꯁꯤꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯇꯦ ꯃꯛꯇꯕꯁꯤꯁꯨ ꯀꯣꯟꯅ ꯂꯥꯛꯄꯅꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯍꯩꯕ ꯈꯔ ꯍꯩꯇꯕ ꯈꯔ ꯑꯩꯗꯤ ꯑꯥꯔꯕꯤꯛ ꯑꯁꯦ ꯃौलानाꯗ ꯆꯠꯇꯅ ꯇꯝꯕ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗꯨꯗ ꯐꯪꯉꯛꯇꯦ ꯂꯩꯀꯥꯏꯗꯁꯨ ꯂꯩꯔꯝꯗꯦ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯄꯨ ꯑꯩꯒꯤ ꯏꯄꯨꯁꯦ ꯃꯥꯅ ꯑꯗꯨꯝ ꯇꯝꯕꯤꯕꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯪꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯔꯨꯔꯒ ꯊꯤꯖꯤꯜꯂꯨꯔꯒ ꯈꯔ ꯍꯦꯟꯅ ꯈꯪꯕ ꯑꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯕꯦꯁꯤꯛꯁꯤꯡꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯏꯄꯨꯗꯨꯅ ꯇꯝꯕꯤꯔꯝꯕꯗꯨꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯪꯖꯕꯁꯦ ꯑꯥꯔꯕꯤꯛ ꯑꯁꯤ ꯄꯥꯕ ꯍꯩ ꯏꯕ ꯌꯥꯎꯔꯝꯗꯦꯀꯣ खर लेरगा मसी इबसु नुंगाइनीने इबसु याम फजबा अमा ओय मागी कैलीग्राफी सी लई लईदना तौदना खोतना येंबदा याम फजखरे अतई इंग्लिश मणिपुरी बेंगोली हाइबसिंग असी येटगी ओयरोमदा इबनी पाबसु येटगी ओयरोमदा पाबनी येलोमदगे सुमंगखि सुम चलगा ओयरोमदा सॉरी ngapiगनी आयामो हनजगे ओयरोमदगी सुम हवरगा सुम चलगा सोमदा सुम चलगा येलोमदा लोसनबनी अमु अमु ओयरोमदगी सुम चलगा सुम लोसनबनी Arabic asina yet on the tenant yet lom the somna sum chatpani sum chatpani ako de su khaitan miraculous oiba haigatra mi pura maki feelings haibadi gair kom gi mi oisunu atopa community gi mi oisunu musalmans oisunu humankind haibasi iman mane prophet na takpira mugi matung inati makoi gi mityeng da khaitan miraculous oiba अखोई दा खैता नक्पा करिनो मसी हाइबा थुकलाबा फोकनबा अदुगुमा मखलगी मयेक अमदि खुई खुपा अदु अखोइना खंगनिंगबदगी कोना अदु इबगी वानी अदु ओरेगदि ममांगैगी मतमदा लारिक तंबा हारगा इबा अमदि पाबा असिना लोइरे सेंसस की रिपोर्ट लापदा नोइना मखोइदा इबा हाइबरा हाइरे पाबदि हाइबरा हाइरे करी पाबा हाइरे खंगरे Bengali obi ay, Meitei Meng script obi ay, Arabic script obi ay. Maruoy na akoy di Arabic script so adum pare. Khangge, adu rigadi khangge haire. Lari hai bada challe hajari ba. Adubu asai aina hajak riba hadis asi nainabasing na takpi bagi matung inna. Prophet Muhammad sallallahu alaihi wasallam na hai riba season riba lari tamba haiba asidi masi natte. इबा पाबगी मथक्ता खंबगी मथक्ता अमुक हाइथोय सिंथोयबगी मथक्ता अमुक कदोगे हाय मतमदा तोंगान बा मवोंग मतौदा मदु सिजनब ngamba यूटिलाइज तोब ngamba मही साब ngamba मदुगी मतेंगना अखोय मियोयबगी मंगाल यावब पुनसि मरेलमा Draksadana Kotana, Nisaposa season, and Matomon Kandana Maki, but do not about Yamna with some light. Atum Lambi the Chapa, Namnabaki Monda, Isa se, Mipan Tangdana, Sarkarge Tabak Tauba Taudaba Tidana, I Male Masida, I University, I Hibasi, Ladamba, Amadi, I is significance to Nambaki Monda, Piba Makalgi, Larik Adu, Mahakna. Mahaki hadis asida seasoning knowledge high marake the winter read write amadi ate thai kasu high de hajari ba adu origadi ngasi pangthok leba thoram sa masi classroom teaching learning da mother sada oisunu schools da oisunu college da oisunu blackboard amada ojana iraga moina muk sillaga khara paraga taraga adu nataba some sort of new things resource person tongan mapam dagi kauraga akhoi si karino akhoi kari tauri akhoi kadai dagi lakhi kadai dal leiri kadai tana satkani from where we came where are we now and where are we to go haida say masigi thinking si hauzik modern scientists sing na khanbasi hauner e hajari bako science ki research ki khwai dagi wangba research ki level se Hizin bagi level se hari bawahang ahumasi ni ahan bawahang from where we came
how did we originate akhoi karam na horaki where are we now akhoi hojik karam ba phibam da leiri and where are we to end where are we to conclude where are we to go kada wai jaga da ko si loru gudoge aroi ba haiba amamuk leibra leirabadi madu karino masibo urdu da akhirat haibisne ko mayam sujinari buduni aduna hairiba lamma somda scientist singna thijalapadagi aikhoi theoretical physics ki concept se masi lakana Nobel Prize ke pinari mayam se ayam bana physics ta chemistry ta hairiba makhal gi science akhoi na khangda ba pot ama khangna na ba hot na ba manduda paisa su mayam thadari ba kari gino haibududi mioi bagi ikhou lang ba khangning ba mayam kanana hairam ba Prophet Muhammad sallallahu alaihi wasallam na takpira ba hadith ta knowledge haibasi hen pathok chawthok lai iba masigi stage da ni maramaduna aikoi se icham chamna leiba yade islam gi context ta aikoi wakhal khanthaba tai aikoi khangna na ba hotna ba tai aikoi naina na tai aikoi paba tai khangba tai amadi madupu khudam oina practice oina utpa tai we have to be practicable nong ngan baga ajan hek law baga masjid ta chalaga namaz kidamak ta thorang to ba loiraga thaba ma chatba jahar matam oiraka da amuk pre amuk chathaba asar lani maghrib lani isa lani ajan pangthok piriba law piriba mi amata minatara mangasi theng khre VIP la aduna minute kun nama theng dhaba tare ai thabam chathu ren nang hodre ngasi da ajan law hodre ka haidana haiban nataba akhoi islamic context ta tonin ba mayam si matam chap sana pangthokpa asini masi Prophet Muhammad sallallahu alaihi wasallam na akhoi da tambiram labani practice oina how are we practicable in life not only learning khangba ngak na taba tamba ngak na taba haiba ngak na taba hairiba khangiba mayam adu thabak oina onthokpa haibasisu Quran da Islam gi context da aikoi da masidagi chahi lising amaga chamri gi mangda Allah taala na aikoi da thabi rakhiba holy book of Quran aside da yaukrabani maramaduna ngasigi workshop asi sinbi riba organizer singnasu haina khiba pungpham adu tha khrabadi Allah nasu khanghrabani mase akhoi gi mathakta sak udaba akhoi bu ngahak leitena senariba akhoi na uraroi khanglaroi haidana minam bangang liba oidaba tawriba pudamak sibu khangiba uriba madu khangaga nungai triba amadi masi aran bada chatkhare somda soire sida tawre haiba pudamak si record toksaliba ama lei haibasi akhoi na matam pumada khangba tai loinana hai khrabanina haina khiba pungpham aduda hauba tai masibu akhoi na urdu da akhangai akhoi ge mukti hoina sinabada inshallah haina hai khraban soiba yadre adu hai khradi noina no manungda ngama la me ai gi yumda sigum bomda tawbiro haina aisu madu phaina aina khangjaba khara share tawjage Allah taala na thabi rakhiba Quran pakta ahan ba verse ni haidana Prophet Muhammad ta ahan ba thabi rakhiba sida ya verse gi manunga read proclaim pangal am likpani hai ado pangal sing si likpani hai bi concept su misconception amani maramdi aikhoi di khangaga khangjillaga mingoda suktak ta thokning da basibu arik pakawi aduna khangbu khangagadi akhoi gi tarika gi matung inna Islamic context di propagate tawro hai bane aina khaitan khamuragadi adu aina aigi younger singda hairamdragadi aisi langadra gunda langsin jabo oina thokadra haina khanbadagi moina lakpadu ai soidana yauge haido khare wasa thokare Allah na saki oi khare adu ordi ai chatragadi langani hana khalaga thaba achimba mayam leiraga so adu tungoina ramaga ngasigi pung amaga mina nifu si chapchana si yauna naba khona jarakpani adu aina lakpa mutamda kana musu lerande adagiri
ngā lai ka hauduri nen tawi mi som ta leite ai so sa da sum phamaga sum kholaga sum leirui ado mase matam gi wafam se mase ko yam na munna khanthaba chumi ai khoi matam ngak na chatpa tai adu ga loina na time economy si so khoi khangna akoi thabak tawba chumgani haina khalli matung dadi matam chana hobina ba hona biu mamangai matam da maitai pung ana haina bodo adu mapan dadi asam dagi horaga mapan he yoki bedagi di maitai pung si leitre tara makhai harde tara makhai da chapta na hore adu akoi swaida harga na mayang pung tare akoi si manipur da leiba pangal sing se musalman sing se ipa na musalman ni hai ining thau khage magi sana hak tak ta akoi ke sele lom dagi lakpa pangal sing musalman sing dugi maide nupi ka panal ka pokko macha ni ima na maide ningoni hai bedu gira khangde matam mase ima gi maide pung sunata ba ipa gi mayang pung sunata ba marap pung ma da hek hek tobo do na togi adu mase yaraga di ipa gi pung lom do on thot no ko hon si ima gi pung lom do kum thar ga di chakhut pagi phagalak pagi phibam nate haina khali aduna ipa gi pung phom lom da lang na ba hon si matam sana hon si hai basina haujiri loina na ai hauduri ngam de basi ai haugo do re haujadri ngai gi mang oina na akoi director of higher education government of manipur university na higher education na hai bagi matung inna ahan basi covid-19 ga mari lena ba line ama hayo hai aina masidai da adu gi niko line ama ga hai gi jaga do ri si haujabati na tari aina masidai da mark sama upi sulu thu te ko mayam upto su dum yawi upto su uppo su dum yawi ko somna nupi cha sing yam phajana uppe sunat ki tarika da upi ma khoi di marks chinda da na ton da na na ko pasu ukhre mit khotani mo na phapase moina he na angon da ki phakre tari ki upno haibada matamama da akoi nabi gi manakta arab ki bedouin sana khangna ba nomadic tribe kambu ama haijabatai yum hong toina chatpa lam koiraga dum chatpa amadum leba si nomadic tribe ni haina long nei english ta bedouin si adu nomadic kamu ni sa utong adana sumlak pada lambi da thengo kharadana nundang sdeida huzur gi dam hat huzur hai beti akoi rasul gi da ko rasul gi da lecture kharake lek o hai adu ma di magi sa si mapada thador maga nuai na nakho ga tum khre sara thaga prophet na mamona pizza dana phada tum khre nabi na uba matam da mamona haire kai gino nang gi sa si mapada thador ga nuai na tum badi hai mana khume ngasi gi ahi ngasi di apai rasul gi nabi gi manakta leirabani na ai gi kari hai tare mang ta ka do ba ta leitre allah taala nama bu protection pirani aduna kanana su huroi nuai nai safe point tum bani hai aduna nabina nang na khanba do la le yam drabada nang isu to phum thopa ma di tawro nang nungai na tum mo ka su ka dire to bu di tum ri ge mangu na nang gi sa se anak po upala ma do punjala thanamo thori mana adu ri ge di nang gi to phum thobu do tawro ni na makha ta bu di alana dum nangi sadu ngak sele thambirani mangaroi hurala-roi aduna yadra badana thori na ontani punchalo haidana man punchara thamaga adamai toro tumali hai aduna covid-19 gi mahik si tawsanabane haijannabane akoi da kasu leite pote ga haidana ayamana musalman singna hai kholi haiba pausu dum tai madar sada ma madar tinbu tamda akoi da Allah na kanbige da bani mahik ne changba ngamanate namaz solag loire akoi sunat ki tarika da leirga loire adusu yam chumi allah na khoi bu ngapi gani kanbi gani kain de ki gano kari gi marks kari gi edu ga haidana sai baso dum yawi haina tai adusu nabi gi asage hadis tu gi betu wari di betu ni di yam dra bada khoi su to hun thok ma to phobra na khalaga aina ai gi marks se sum upcha bani hudi lau tho ge ai gi to hun thok bana sum to wai wani ko aina nate ai prophet muhammad sallallahu alaihi wasallam gi magi pauta tui maru matungi nai adum ngahak upu bani ko allah na ngapi gani objekti ai to phum to tau kramena
microphone sisu drop ni kai gano hai tam da ai ngang tu sisu ngang san dori ni akoi mamang da keynote address ti bu tu ngang bu sisu ngang doi ni ngang ba matam da tin si da sum thada doi ni sum thada doi ni covid ki mahik na yauri na tin si da yauri ni ana microphone sisu sanitize to bom su changi ado ka suka dre ai to pon to photo to bromina hojiti ai ngon da singna ba mata leitre aduna ngasai ki aina lakcharabada hauji scientists na kana thijaleba aikoi kadai dagi lakhi from where we came, from where we originate, where are we now, and where are we to go. Akoi kadai da leiri kadai ta na chatkani kadai da loru gani haiba akoi ke pathung kari woi gani haiba se thijali haire masiki matang da holy quran da matam du da masidagi chahi lising amaga chamri gi mamang da miyoiba samaj sidaida wakhalgi lawsingi larik ibagi pabagi science ki amamagi knowledge se amata leitring gi matam du da apa phongmo chari ngai thai ngai adugi tanja du dani ko yam lubo wafam ma iram doi ri se haijari ba allah na akoda thabiram doi ri se masida surah al anbiya haiba sidaida ko akoi chapter number 21 ni verse number 33 ni mana haiba se Allah subhanahu wa ta'ala sina he is the one who created the night and the day, the sun and the moon. Each one is traveling in its own path, which are known as orbits, and no one is intersecting each other. Itam jamba paring amakakni Allah na akhoi gi damakta ahing nungtil numit tha pumnamak se akhoi gi damakta sembiram le makhoi se masa masa gi oiba lambi da chanari amaga kaidongai da su thengai na de adum lei hai ada aham da yam na mi mayam sina karino man ngangi bise hai na matam du da khangna da matam da masi sorol parol panga munida hai na khanarami kuidri khangak pase meaning se matam amada hai na bol lei dai ne numida se na prithvi ki koi bada koi ne zatli hai ba prithvi se na leng da bani numina chatli bani hai da na hairam pa ado haru bagi da makta ado hai ya hoi hai da na nang hat bagi da ni phangani hai bada gi khangna adum maya mang da di church ki mamang da di man haido kharaba natte aina haibado prithvi na numit ki akoi bada koi na chatpa natte numit na prithvi ki akoi bada koi na chatli bani haina haido kharga magi wakhal pukmung da di kari haiga da masa matum da ado aina hari se lan bani ku haidana tuminna haire hai manung da hairi bisina maga sembi ba mapu ga ki marakta phauna ba thamoi ga ki wari du ni ku aduga masi siba taraba matam da thawai kanna ba gi damakta church ki leader du ki mamang da aina haiki bado soi ghare prithvi ase leng da bani numit na prithvi ki akoi weda chatli bani maram de numit se som de thola ga som tai adu numit na chatle prithvi akoi leng tre haina masi adum hai ahan bagi hairi baduna thawai kanna ba hai ba aduga ani subagi duna mana aran ba ma hai gi badu guna adu kopi na bagi damta Allah taala gi mafam da thamoi ga pau phaunari ba aduna sigi wari si Galilei hoigi matam adugi wari ni ko aina hajari base hai lakadori ba wafam di thawai kan ba hai base su first ni hai badi thawai kalam dai matam da thawai mang do ro ba matam ai na kham badi na ti ko ai sum the pa ba the na bani mukti sa boina lalaga su lale hai na adum tak pir kani hai na khale ai si sum par ba the na ba do mam du tamja ba gi wane na targa di mu mana kari khang na ba ngang ba no hai radi ai mu swaida targa thina mu ngang bi re kani Facebook ta thagat pi re kani aduna thawai kan ba thawai mang do ro ba matam da ngai hakki oina minam ba ngang ba ase Allah na ngak pi khre hai aduna ta bada kaisuna ta bada kaimna ta ba ngi su wasak pa kasama ai di narang adu la mi ni ga hai kaimna ta bada ta wasak sali ni ko adagi di kaisuna ta bada thawai mari amata sunai na ta bada aduna akhoi yari gai di achum ba ima ipa gi mafam da achum ba dum ngang ba nang kadai chalu ibungo ai adudai da thajaman bi hoi thonga da ma ngai bi oina lepurasu adudai ma ai ngasi di
नमो नुपी ओइगदबदुगी थोंगान ngahak lepcharure waro bibi yade haina sengna adum haiba natadana kaisu natabadugida makta hairusu yaba haidrusu yabadugida makta idea du da chaluri ni ne ga mamagi lofom do inu khoiruri ni ne ga haijandra somdana amada leiba asisi naharol sina tawphade ngasaidugi matung inna aduna akon bagi sida lakpa matamda ngasagi prithvi ase lengba pot ni lengdaba natte chatli punamagasi loinamaksi amana ama da mari lena relatively magi lambi singde chanari haibase masi Allah taala na ngasi degi chahi lising amaga chamri gi mamangda surah al anbiya asidaida chapter number 21 verse number 33 da yamayak sengna I ghare mana seasonary ba hubuk haibase hayai leiriba asman asidaida atiyas da kun he ubada he yakakibda ubada leiriba pot punamak se loina maksi loina chatli hai leng dana amata leite loina lengi leng basi hubuk hai basi ahambada di hebrew londagi laga arabic ona sinabasi moi root language si dictionary da ma khoi si hebrew dagi ayamba ari bamatam gi language si khara luba haijabata akoi da puya maitai gi haraga puya gumba jani ko nong samai puya asdai da maitai pangal gi horpoi matang da irami haina moi marul du ngasi pawda na harol suna pawda yamwani aina khanbada puya pabi ba yaurgadi yamwa ba jani ko moi ju khangbana te akoi ju khangbasi wari bani hariba ana yamwana khangna na bo honno basta da sagi sinari ba hubuk haiba se lambi na isam chamba lambi na tabo masi in this is some sort of orbit orbit asidai da chatli ba pot ase masi icham na chatpa nataba leiraga ungaga spin tawraga chatpa masi apikpada ge hauraga achoba phawbani ko jara haibasi atom ni basti ge hauraga achoba system ase asi phawbada loinamak chumani pansan matamda aduna akoi prithvi asisu magi orbita icham na pairaga chatpa nateko mas na noma gi manung staida nungthin haiba maga numidang haiba maga ani thole bisigi khongchat ama leiba ama masina rotation hai rotation da natana spin to posida natana leina amuk masi lenga ga so dum chatpa lengba se so khogi hypet elliptical oiba mawong da ikoi ba lambi ama da chatli masibuna hubuk ana haire magi tongan ba lambi prithvi si amuk tana raga kanana leira jatke hamtan da tha si su masu lengdana lebana te masu prithvi ga koi da sum unga ga prithvi bu tana na sum ungba du na magi si tongan ba lambi ama mo thole masi lambi si prithvi kanogi akoi ge arna chali ba lambi sini kanagi akoi ba chale numit ki akoi ba chatle prithvi da tana mars su jupiter su mercury su saturn su ama masu loinamak leiriba planet mayam solar system da leiriba singa sa masi puna magasi loinamak magi orbita tongan ba aikoge lambi singda surah al anbiya da haibiramba verse number 33 chapter number 21 da haibiramba sigumna loinamak chatli ikon kon bada adudi numiti kamdo ba haina mulai ado numiti matang sida mukari harge hamatamda numit amadi tha thawan mi chak si yauna makoi se yam yang ba khongje namada Vega kauba constellation namagi manak tamna pairaga pungda kilometer lising kontra taruk ka chanipan marifu gi changda masti yam yang na pairaga chatli haiba ko adu rigadi lengda poti amata su yauramdre aduna Allah taala na mafam masida haiba gumna loina masi areng ba pot ngata loina oiramme akoina lengdana uriba sing asisu loina mak lengba oiramme aduna masi lengi haidana haujiki church ki leader ki mamangda mako ki aran batu da ngahak aina chumi haina hairagasu kona mana Allah taala ki mafamda sengdo pama yauri bado maduna takli bati prophet Muhammad sallallahu alaihi wasallam se larik lai su subai haitaba illiterate oiba ummi ama ojuragasu mahaki kuthangda Allah taala na akhoi gi sahi lising amaga chamri chamanga ki matungda khangaka do ba wafam matamda de sugam thangda ba potsi aduda thabira khare kaya da laibo fakhraba kaya da chaw khraba aikoi sembi ba mapusi aikoi gi tamaktadi masine aina haijaning basi aduga yam khre adubu ngasi gi teleba matam masida da loinamak nainabadi yadabadina aina khangjaba ngasagi
ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯕ ꯍꯥꯏꯕꯁꯤꯒꯤ ꯈꯛꯇꯗ ꯇꯧꯖꯒꯦ ꯑꯇꯣꯞꯄ ꯂꯥꯟꯊꯣꯛꯇꯕꯤꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏ ꯆꯦꯞꯇꯔ ꯅꯝꯕꯔ 21 ꯚꯔꯁ ꯅꯝꯕꯔ 33 ꯑꯁꯤ ꯑꯃꯨꯛ ꯅꯩꯅꯕ ꯌꯥꯏ ꯉꯁꯥꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯨꯔꯥꯗꯨꯗꯩꯗ ꯄꯟꯕꯗ ꯃꯥꯅ ꯍꯥꯏꯕꯁꯦ do not see the disbelievers that the heavens and earth were joined together in one single unit and we clove them asunder. Mana haire. Do not see the disbelievers. Thajadaba sing na koi na thajadabra. Mai wahang se. Quran da iriba moong se literature se. Hauju pawbada maga manaba literature amata thokri ko literature odasu. Magi mapong dok hai tare ne. Malem sida leiriba kabi Power hariba kabi dudagi hen karaba adudagi sukaya hen karaba sarukaya hen karaba adugumba sairengi mapongdo wari gi machat kamma gi semicolon gi diphthong gi syllable gi loina maksi tongan tongana Allah na masiga compare to yaba maga changdam na yaba larik amata ngasi phawa su thokri thok su thoi haina mana challenge dum tawjabani Quran ne pakta masana dum masana challenge tawjari bani ko asi akoi nati hana khangam da bani naina badagi dum khangpani hajari ba yam chumbo wani mana magi mafung dokse thajada basing na koi na thajada bara malem prithvi amadi hek yakhat ki bada uri ba tha thawan michak punamak ase amatta oina punjalam badagi Allah subhanahu wa ta'ala ana makoi punamak se amana amadagi tongan na khaidok na khine hai masisu hojiksu adum wakal khara yauda kamunati kari wana ne hai jo sumbrane kana khalam bai yai matam da hena khanara mimne choron pharo ne da si ogere oroida kanana da leiba numi siga tha da thoyuga khoi samjanara mi hai jibu haina khalam bai yai matam da khangamde angakpa thodokni angakpa mawongni Quran ne pakse khoi da thabirakse akoida human kind da thare ibisibo haijari bako yamna kharaba miracle amani ko masdagi henanga ko miracle mangasi phawman da leitri bani leisu leiroi dori bani ko aduna ase sumai hai adu hojikti thijan madai khang matam da scientist sing na puthor pani khang matam da puthorai be sisu icham cham na nate ko Kapai to hijano adune aina sum hangang jage aina khongrak suradi no hada tai aise angang oringe dege adum da ismaini iya yarak traba jatni aina thabam tor na tai mi cha cha de aina wanganga di microphone su yara aroi mai su du mutlani adune to adu khangdana khoi imaga babaga su kuina nupi ga ji thibi da na leiruramne mara mai thabak tawsina taim cha de haina ki dana pakhatana ai thengna nupi thi khare luhong masu icha su pisak pikna pokhare anyway aduna adu oi khare aina hek tawru base na tai cha de aina bu khongrau suradi nong hata tai hai baduni aduna nga sagi kaino sideda kamai puchana ado scientist na thijan badai kham thijan ba hai base icham cham na thijan manate achou ba quantum mechanical equation sing hauzik mathematics lo ba kangbu na khangone higher mathematics awang ba thaki kaino da akoge mechanics da akoge achou ba field equation sing se masi group theory gi ring theory gi equation mayam se masi gi equation mayam se sadu akanda khangak pada kedoge hamitam da the universe began with a big bang haiba achou ba pokhai ba madagi hauki haiba universe se sisu chapmanana Allah Taala na Quran pakta he is the originator of the whole universe na tapirami ko bharsamada mahakna universe pumno magasi originator ni haidi hopum ni and it was just a point akoina udaba point amadagi achoba pokhai ba magalona na masigi machak sing asi amana amadagi lapna paithokna ki hariba paithoiba magi khongchet mawong asina expanding of universe haibako expansion of universe ase class 9 10 dadi fajana tamena khali expansion of universe mahana haibagi hubble gi theory amna hubble na su mana puthok pasi iralan puthok panate mapun si chupa ama masi matang sida magi observatory da mai telescope sida yengaga ko
adum nundang khudi ki yengaga akoi di chari thai ki de luhong khongtong ba yauri ama ma tawri nungai na bule ma di habal sidi aduda adum ka thok khrabni chaba thak pa loi kaw khrabni adu yengaga adum lei khrabne al sahi kayam ma gi punsi chupa yenga kan ja khang pada the heavenly objects celestial objects they are expanding, they are moving away from each other with a speed which is proportional to the distance of separation between the two celestial bodies sana cha punamak se amana amadagi lap thok narakli haiba expansion towe akoi na khangda bai wani akoi sam na aeroplane da tonga chatpa go gumba jani aeroplane se yang na pair ga chatli bani nong thakta adu aeroplane manung da tongi ba akoi di imung amada leiba gumbane mapan gi du udre relative ore khangdra bani na adu ga chapa nei ko akoi gi system se solar system ma se art su yauna numit su akoi uri bani su yauna tha su yauna punamak se masi amana abandagi leptana lapthok narakli haibako and this theory is known as constantly expanding universe haiba masi yamna chumlabo waphom ni ngasi damak akoina puthokpani kuidri masigi matangda sahi ama ni gi mamangda Nobel Prize fanghibada ngairi adubu akoi gi damaktadi ngasi dagi chahi lising amaga chamri gi mamangda Allah subhanahu wa ta'ala na akoi gi nungsikraba nabi bungo Muhammad sallallahu alaihi wasallam gi kuthangda thabirakhiba Quran pakta do not see the disbelievers that the earth and all other heavenly objects they were of one entity, one single entity, and we clothe them asunder haina haibane ko punama amato orami amana amadagi lapthok nakhi isam chamine mana hairi besiti thijaluraganda nainaruganda chumeru khangbai wani ahamadadi khandharudragadi kasunate haba akoi amato orami adi lapthok nakhi hai isam chamine khaludredi isam chame hajari ba ko ana mase akoi maita sinari ba wahayani khak akoi na khanna ba yai fatak haiba ma FATA QH ko fatak haibase komlam leire komla simapum niko single unit ni mase wakoi single entity hai komlam leire natraga maire nam leire maire na khara nungai re ni sade maire su am khairam do male maire nam leire maire si mapum oibedagi thang ama toraga masung mari thokna khaidu e khaidu pa aduga masung singdu amana amadagi lapthok naga sum lapthok naga chakhi base mase wakoi na kari ko ge ham tumta fatak khaiba awalam yaral lajina kafaru anna samawati wal ard kana taratakan fafatakna huma waja'anna minal ma'i kull sa'ihi masigi tasinari ba awalam yaral lajina kafaru haibise mana kafaru haibise masi kafir na ko he hainari bise ko kafir edi phata babuna deko thajadaba haibere islam bu thajadaba mana do not see the disbelievers and haribeseko do not see the disbelievers thajadabasing na koina thajadabra awalam yaral lajina kafaru anna samawati wal ard kana taratakan fafatakna huma waja'anna minal ma'i kullase afla yu'minun haibese masigi sura sidaida yam phajana akoi origin of the universe takpire ngasidamak scientist singna khangi adubo akoi gi damaktadi ngasidagi chahi lising amaga chamri gi mamangda akoi damta thabiram khare akoi nainabatai khangbatai haiba wafam aduni aduga atopa akoi gi verse amada chapter number 41 verse number 11 say masida then he turned to the heaven and it was smoke high surah fusilat ase kanone maiku habado dukhan hai dukhan ai maiku ase mahakna hek ye khat khiba matamda mathak ase maiku oi maiku gi maiku nga tani hayo kai mu de maiku ne hayo matam du gi wani ko haurakpa matamda ngasagi big bang thokraba matungda ngasagi particle mayam si oirak pasi chahi kayam changi bani asigi matungda tapna akhoi gi university karinga to oiram ge hamtamda maiku nga to oirame maiku se akhoi na manipuri da khangda bagi laita bagi laina bagi maiku haibai wani tasengmadi dukhan haibasina tai base icham cham smoke to na teko this is some sort of gaseous matter gas ki oiba matter sing ahan bada at the initial stage da
ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯦ gaseous matter ꯑꯣꯏꯔꯝꯃꯤ ꯍꯥꯏ hydrogen ꯍꯥꯏꯕꯁꯦ lightest element ꯅꯤꯀꯣ gas ꯗ hydrogen ꯉꯥꯛꯇ ꯍꯥꯟꯅ ꯑꯣꯏꯕꯅꯤ hydrogen ꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯁꯨꯝ ꯂꯨꯝꯁꯜꯂꯛꯑꯀꯥꯟꯗ ꯁꯨꯝ ꯂꯨꯝꯁꯜꯂꯛꯑꯀꯥꯟꯗ hydrogen ꯑꯅꯤꯅ ꯄꯨꯜꯂꯒ helium ꯁꯦꯝꯕꯒꯤ reaction ꯊꯣꯛꯏ ꯃꯁꯤꯕꯨ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯗ nuclear fusion reaction ꯀꯧꯏ ꯅꯨꯃꯤꯠ ꯑꯁꯤ ꯑꯍꯥꯟꯕꯗ ꯍꯥꯏꯗ꯭ꯔꯣꯖꯟꯒꯤ ꯒ꯭ꯌꯥꯁꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯗꯨꯈꯥꯟ ꯃꯌꯥꯝꯁꯦ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯗꯨꯈꯥꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯗꯨꯈꯥꯟꯁꯤꯡꯁꯤꯅ ꯇꯥꯁꯜꯂꯛꯑꯀꯥꯟꯗ ꯁꯨꯝ ꯂꯩꯁꯜꯂꯛꯑꯀꯥꯟꯗ ꯃꯇꯨꯝ ꯇꯥꯁꯜꯂꯛꯑꯀꯥꯟꯗ ꯀꯔꯤ ꯁꯦꯝꯃꯛꯑꯦ ꯕꯣꯜ ꯑꯣꯏꯅ ꯁꯦꯝꯃꯛꯑꯦ ꯕꯣꯜ ꯁꯦꯝꯕ ꯃꯇꯝꯗ ꯁꯨꯝ ꯆꯞꯁꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯃꯉꯥꯜꯁꯤ ꯏꯆꯝ ꯆꯝꯅ ꯊꯣꯛꯄ ꯅꯠꯇꯦ ꯃꯉꯥꯜ ꯊꯣꯛꯄꯒꯤ ꯃꯔꯝꯁꯤ ꯑꯃ ꯂꯩꯔꯝꯃꯦ ꯔꯤꯑꯦꯛꯁꯟ ꯑꯃ ꯂꯩꯌꯦꯕ ꯃꯁꯤ ꯔꯤꯑꯦꯛꯁꯟꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯀꯧꯏ hydrogen ani pullaga helium ole helium duna so mu pullaga carbon mu onba asmaina matang tawraga mayam asige numit mayam sem khrabani masing langam daraba allah taala na mathak sidaida stars sing sisu adu mo loi semeba aduna sigi sura al fusilat haiba sidaida yauriba eno se masi khoina ningsan batai amadi kari haidare masigi matugina koni bada aroi bada amtanga hangang jaraga lujaraga aina khanjabdadi aisi ngasi nomasima itomda ngangadobuni haina haibagi mawongdani adangasi atupa speaker so dum leiba male aduna aina matam yam sangna lobo chumoi haina khalli aigi kainolse aga loina bisi ganama o haibani kauto khare arabic da ka moro kari haibani hangare family se iron gi matang da research tawi ko amase mana to guse swadeng sum chatha kharaga lai manai lamkhai dagi chat kharaga lamai do makha da chat kharaga lai manai lamkhai dagi amuk malom da haijalaga ching ama lei chingdong ama lei hariba chingdong si akoi sida tariba leibak nung sigumba natte yamna some sort of different soil ko ase masibo iron slags hai iron slags hai di matam mamada akoi na khang ngachi degi chahi kaya gi mamang da akoi gi manipur gi ahan ba ning thongni haina khanari ba nongda lairen pakhang base ibudong nongda lairen pakhang bai base masina he is considered to be the first king of manipur masigi palami base 33 AD dani Jesus Christ na sigraba matung 33 AD dani ba nongda lairen pakhang mana palam base ado akoi na ai wife tuna ai nupi tuna research tawraga mana dating da scientific one puthok matam da hari mapam sei da Jesus Christ na potri ki mamang da before Christ da sahi chani gi mamang da mapam masida nung sorry yot sungdok hibagi lemho khak singuna pairaga leibani achigi mapam ase yothi na kupam mapam ni lai gi mapam ni haina lonei moina aduna sigi se tumu sing ko wi ko mayam su bi yenga aina tamjari bi sigi ai photo su leijai kari ba whatsapp ta kai thara su kai de ko masigi se masi Arabic language da iron ase kai hadith haibase ko masi magi chapter amasu mayamna Quran pakta dum thena biram gani khale masi iron haibase masi strongest bond nucleus among all elements ni ko masi khanna ba yai elements mayam manung da magi atomic number se 26 ni atomic number 26 haibadi iron gi atom amagi manung da electron kuntaruk yawi proton kuntaruk yawi haiba atomic number C 26 means there are 26 electrons in the atom of iron. Ado Allah Taala na haziki al hadid hariba magi verse chapter se magi number se karaida thambirange hamatam da magi absolute value se geometrical value ko wi masi kanoni hadid achidai da ha mane aduga ha sige abjad number se 8 ni akoi 796 heta thaidana chak ka phom bismillahir rahmanir rahim hai bin ching masima hai na devida 796 hauraga su adum ina yaw ngoni kali abjad value hoiba arabic ki letters ki abjad value se masidai da ja sige 8 ni aduga da asigna 4 lere aduga jim ama yawasi masigna 10 ni asi da aroiba ki da na sigina 4 ni asi punsala kanda 8 plus 4 plus 10 plus 4 se puna 26 ni aduna punsalakan 26 tare hadith hai base yod hai ba ana Allah Taala na hadith ke abjad value se 26 ana tharame and the atomic number of iron is 26 which means that there are 26 electrons and the 26 protons in the atom of iron hai ba
yam nga kharaba wafam ni scientist in dingara na han thata jendre khangmani aduga akoi gi dam tadi mase Qur'an pak ta thabiram kharabani ko aduga hairi ba iron na se mangna thambiram mi ba magi chapter gi surah gi jaga se 57 surah 57 sida yakai tare subada thamme ba ko ado kuidringe gi matam da haja batai mojabar effect hadana masu Nobel Prize phangmani ko mosbar hypothesis Nobel Prize phangmani iron gi matang da naina ba adagi heavy elements gi matang da naina bani ana magi isotopes se iron gi isotopes se mong ohum da lai ha iron has got 3 isotopes main isotopes si ahum ni kari kari no haimna mari sule be ya du ba aina kharadang lo khotpa matam da iron 54 na iron 56 na iron 57 na iron 58 na khana ba yai ko iron gi isotope there are 4 isotopes of iron mong ahum ni sorry mari ni 54 iron na haibe sidana 54 iron si kari line 26 plus 26 54 tabra tayane khali ko matam du da adoni proton masing ju 26 tare aduga neutron su kya tare 26 tare ko adodi atomic mass to kya werani 50 ga 4 adona 54 ge isotope ama adagi 56 ni kamai lai no 56 haibe sing asagi electron 26 lere ko magi absolute value su 26 lere dana aduga proton 26 lere neutron kaya waram tare 26 or 54 ne aduna 26 or 28 orani neutron 28 oiba ma adagi amu 57 ne kaya oiba neutron 20 ga 9 oiba adagi 50 ne kaya oiba 29 na ta 30 oiba adodi neutron masing khena raktra neutron masing khena re proton masing chap mana jara ga su proton ge electron ga chap mana dori ni proton ge electron ga mana da yate mana da ga system kai du ni ko masisu sura akoi ge the heart of the holy Quran ni thawai ne hane khana ri basura yasin da yam phasane yaure Allah Ta'ala has created all living and non-living things into pairs ni ko ado masi akoi pair creation amade ani highlightation gi damakta so Paul Dirac ko scientist sama masi jura lai hairu bagi damakta Nobel Prize pi khrabani ado jura dagi hengalak pi wari ni ko ina haijari base ase ajanju laure ara mari se masi gi manungda akoi gi 57 na sina iron gi hanamiba surah number masi 57 subada surah al hadid haibase ibirame aduga magi object values na 57 ni hadid organa 26 ni al haibase yauragana al haibase akoi english tar ga article d haibu mani ko suppose khara maye khara senga ba haina kaw hairagana natra the cow haibu the camera haibu mizi masak thiragana ugly man hai masak yam ka hena thiba khangthi thirabana kari hageda the ugly man hairade khare sathina thigare adugumba jani aduna hadith haibagi sina 26 ni al hadid na hairagadi 57 amu tare adu orgadi kaya yamna masigi miraculous of posi leihrage haibase ko nena bai loisha lakpada adala ormina I line amtang hapsaraga loijarage surah number 57 chapter number 57 verse number 25 da yoti matang da habirami base masi kamai hai hamatam da we send down the irons akoina yoda se Allah Ta'ala na yoda se hadabir ye haibani ko yoti mayam na khana batam da lainung da gi ta hoga phangoi lorung mane do lainung da phangde prithvi gi laimai da iron same de iron city mathak ki thadarak bane we send down iron ha na akoi dis da thare masina kamai to ga ham da kamai proof to ga ham da ngasi degi chahi ngasai differentiation gi khomjan tasalak pa horki bangasa gi al dukhan gi matam gases ko rambadagi sum meter lak pa dagi chahi kai mama gi wari ni da horko tam ngani akoi karai da horki ai to adu khangna na bani ko ni hangjari bese aduna prithvi si semba matum tar pa horok pas da akoi miu ba ga si amata alana thadangi gi mamang se masti da masi sema pas da arum posina manung da sum changki ba ayang mana mathak sum ta khorak pa sibu khomjan tasan bagi differentiation gi matam kawi layer by layer adum sema ga khana tawdharagna layer ama kitang tawdharaga akan ba ade manung thamda kwai manung da yosi leine haba manung da leine haba ko asi kari gino haimitan da meteor sing thawa micha mathi phai ba ga haidana hainari ba nungdang do uba mangal ta taranga karai no mangi bese chakhi mangi bese meteorites ki sigi matam se mamangai matam se da prithvi na semba hogula po matam masti de kadoge haimitan da akoi
heaven dagi matum se yam na tar khara bajani masi thadari me amsi yod nga tari ko masi na lemai da thomjul la ka da manung se chang khara ka da nungjau na tab yod se iron se ne hadit se Allah taala na thadari ni ko we send down iron na hai se thadar ga sum manung chang khaba lum mani sum manung sum chang khaba chang khara ka da manung gi mental amre core silanto ga akoi manung thang ba sarukta laiki aduna masisu hariba Quran pakta thabirami ba singstaida magi miracle da yauri basi aroi boy nai na haijarabada Quran gi verse hek haurupadagi haurga from the beginning of the Quran there is 5100 verses to the iron yauri ba chapter sigi mamang da 5100 laire matung da 5100 laire maya ise basi iron ni aduga 3500 kilometer ludhana prithvi gi lairo nungda hadita se iron se fangi aduna ngasidagi chahi lising amaga chamri gi mamang da tharakhiba Quran pakta asigum wapam mayam se ngakhraba wapam atoms ki molecules ki electron ki proton ki aduga atomic number ki atomic weight ki isotopes ki mayam punam se khokhot pa mayam punam se akoi gi damak de nung se khraba nabi bungo prophet Muhammad sallallahu alaihi wasallam ki kuthang da thabire khrabani akoi makoi dagi nathai duna chatpa yaroi moibu matung insi akoi afaba mi oisi akoi khangsi nainasi amadi mayam busu khangansi haiba wapam se thamjaba galona wakiru dawana ne lam du laira plala Tagachari Sir Dr. Rahizuddin Sheikh Quran amadi science haiba hiranda asigi workshop asigi resource person oibiram bagi namak tawzabu tagachari ekoi objik asar ki namaz ki break ama lojaraga namaz het loibaga ekoi makata ba resource person singi wafam laigani resource person singna oro gidana baning singjari ekoi yamna namna matam chana hona bo hona zai ado ekoi ekoi gi delegate sing yorok tabadagi ekoi matam kara tindagi bani ekoi tiang losu tiang na masih kita orang masih lusin gada bani baramuduna ekoi live ki kari ki thora ko mo luisare baramuduna ma apna asar namaz hek loibaga makata ba resource person singi wafam tabi na ba singi